Numit nini awang nongpok ki khongchat ngarang Assam da thunglakhiba Prime Minister Narendra Modi na Assam da paikhatkadaba Lupa Crore lishing taramathoi chatruprom gi tonganba project sim Urep Uyung Tamgadouri project khara amana Sanggadouri Prime Minister Narendra Modi ya Assam khongchat adu ki manung chana ngasi Guwahati ki Khanapara da leiba veterinary college field da pangthokadaba miyam gi mifam amada Prime Minister Narendra Modi na wangangane Prime Minister ya Assam ki khongchara duda Urep Uyung Tamgadouri amade Sanggadouri project sing adu gi manungda Lupa Crore chamri ga mautani panchang na paikhatkadaba Kamakya Divyalok Pariyojana gi project Lupa Crore chahum yangkhai ni panchang na paikhatkadaba Lokpriya Gopinath Bordoloi International Airport ki project Nehru Stadium bu FIFA gi Standard Football Stadium gi thakta semgatkadaba Lupa Crore chanipan kuntramathoi gi project Lupa Crore lishing ahum chani yangkhai chang na paikhatkadaba Guwahati Medical College amade hospital gi infrastructure development gi project sing yauri Panbayabadi Numit nini gi awang nongpok India gi khongchatta Prime Minister Narendra Modi ngarang Assam da thunglakibane mak ngarang numidang Assam ki Lokpriya Gopinath Bordoloi International Airport ta thonglabaga Assam ki Governor Gulab Chand Kataria amasung Assam ki Chief Minister Himanta Biswa Sarma na taram nokhe Prime Minister ngarang Assam da thunglakibada Assam ki BJP ki core committee ki members singa mifam amasu pangthokibane